मोसे हीरो ngam ro nate ne tire ni ne Hey मैम ngasi video da मैम utaram lang chari khoi ngasi koi ba chakya in tauri friend मैम pull laga so yai fa bishi yaudori ngasi akoi ne kashor mila shu yaudori moi la e shom da so ai shu lushana thokle moi ka chattoi ni so koi huji chattoi je secret ta umge ma khon da yaura go hai rakke so la o chashi lao मैम oi gari ja mo to chale yai fa bi hi Nene Sharmila se मैम खंगी बो Nene नंगी प्री वेडिंग पार्टी दाई ब्लॉग तो ना क्या ना व्यू फंगी खंगा बा नंगी दो ना टॉप ने एगी दा हाईएस्ट नी खना मिशिला इजे माधोपुर लेक ता एगी फर्स्ट ब्लॉग ता माधोपुर लेक ताई हौ बनी नशी आई माधोपुर लेक ता कोई बलाई मैम शु एगा मैम फ्रेंड शु लाई कोई बा तो मैम शु माधोपुर लेक एंजॉय तो बिसी को मतम दुगदी फजना एंहन मंगम हौद्रे ngasi di फजना एंहलके आखोय इपु पाखंग लाए खोगी पाखंग इपु नि सागै मै अदुम या मैम ना खौराग नgai जो इपु पाखंग अखोय से nganta na laktoi na ba aduga nong tuition na khatang late oire lakpada khangde makhom do thingam ba su yai makhom je phajatra siga gi manung da changaga hujiki lake to leidoi ni Jai chamana matan sinje chawa hawi yai phabri je ngasi phajai ngo kuire ko video daga lag dawa si se chamana sinje chawa hawrani si do maton selfie horen kai hekki horen sinita na okay asi je jongchak pambi na tro ate het kai kai no bang bi lai si jongchak kari no te tu pambi ro mangi nate het so lai pambi ni bokful oh phajatra chamana singse akhoi gi select division je chamana gi tamakta yam popular nya ba singse chamana hekpa mayam ni moi de dagi hauna nongan dagi hauna chamana hega hujik loiraga chali mijumda sigai singa mayam tourist koi balai adong si din ong churabani na khangde yamna la amgada mande asi chamana je wangkat ki ba chamana na tro si chamana si mama ni oh ke si da ina leire madhopur lake kai si mafan si ki maming madhopur aduga lake mayam changba hore hi si ga nomo achapot joli nei puto ku kap do ai yam nok ni ga ayu kapo jengke जाते मम्मी jengke mami iten te le akhoi se anytime jama thodong ba thoja si ga si da koi bhamoi le rabani khara na abani na ba asiga dum kore na ta si bo akhoi krishna janma ore su anytime hujik su adum koi bala isini मैम pun da bata jo friend मैम la so akhoi jumda karam ta koi bala so adum siga koi si madhopur lek ta koi si na adum la iya ba dum sangi ne lambi se wa shale ada stair leire asiga gi karaga madhopur lek ki uba haurani ye koi madhopur lek yaure siga thamban su मैम shat le som side ta chatpa jai som side ta chatpa jai akhoi hamba som side ta chalani sigai sida phambam leire oh plesabiya ni tungda le hore lao jang na mangda ngasi mahom je ihang hangida nong chu basida chauri mane ila bom di lai de kai অনুভূতি na yam nungai ba le ka le ba jan keso paisali kaisali no han daro kana wonte pu bakang ne jiri ni jale ja le sai khara u bada khoi ding mathak ta ka ga tori sin nalam gadra khang de ising lai ne sigai ji ka do ki jadra chit law nan dhara de sire oh my god cheli ne simul de cheli ne video to cheli ne shama pi hole India के border ure madhopur lake se pi adi ni lai che akhoi na class 8 tamak padai ni adum ta lang lai rami tu Nene Sharmila da lai re yai phabi nangi matching je ngasi phaja khare aseng bagi engon da dihai bide nan mo agi first vlog shai de ni hori da agi ai ware smo phajatra mayam madhopur lake ki phajara ba scenery she yai sida jamana tani sigai sida lake sigi sida question na lai se mathak ta ka khalak pajina isor ma pi ka hole ware khajana nahan hei di me ama tourist gai ji ka koi bala ya do ngasi di sandar soi salagani na koi bala tra khoi mi mari tani mathak ta ka rei se moi atei di makha da koi ba chakhare moi mathak ta ka ba ngam re oh no
ꯀꯩꯗꯧꯈ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯦ ꯆꯦꯡꯒꯦ ꯑꯩ ꯇꯧꯍꯜꯂꯤꯕꯣ ꯅꯪꯅ ꯁꯥꯎꯅ ꯆꯦꯜꯂꯤꯗꯣ ꯐꯖꯩꯌꯣ ꯑꯩ ꯅꯪꯒꯤ ꯃꯣꯕꯥꯏꯜꯁꯤꯒ ꯅꯨꯡꯁꯥꯔꯣꯝꯗ ꯑꯣꯟꯁꯜꯂꯨꯑꯣ ꯑꯗꯨꯒꯅꯤ ꯐꯖꯗꯣꯏꯗꯣ ꯑꯩꯈꯣꯏꯁꯦ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯗꯩ ꯎ ꯄꯥꯝꯕꯤꯗꯩ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯡꯗꯧꯔꯦ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯁꯤ ꯈꯛꯇ ꯀꯥꯞꯄꯒꯦꯔꯣ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯃꯐꯝꯗꯨꯒ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯔꯦ ꯊꯕꯛ ꯁꯨꯕ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯂꯥꯛꯏ ꯍꯧꯖꯤꯛꯇ ꯍꯣꯏ ꯁꯟꯗꯥꯁꯤꯒ ꯀꯣꯏꯕꯁꯤꯁꯨ ꯈꯨꯅꯨꯡꯉꯥꯏꯕꯅꯤ ꯁꯤ ꯃꯥꯗꯣ ꯄꯨꯜꯂꯦꯛꯁꯦ ꯀꯣꯏꯔꯤꯌꯦ ꯂꯣꯏ ꯅꯥꯏꯔꯣꯏꯑꯕ ꯑꯩꯈꯣꯏꯅ ꯀꯣꯏꯔꯤꯁꯦ ꯁ꯭ꯋꯥꯏ ꯐꯥꯎꯇꯅꯤ ꯆꯦ ꯁꯔꯃꯤꯂꯥ ꯑꯩꯒꯤ ꯊꯝꯕꯥꯜ ꯃꯦꯛ ꯂꯧꯋꯣ ꯃꯤ ꯑꯝꯇ ꯂꯩꯔꯝꯗꯕꯁꯦ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏ ꯑꯩꯅ ꯏꯅꯤꯡ ꯇꯝꯅ ꯇꯧꯕ ꯐꯪꯉꯦ ꯑꯗꯣ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯐꯝꯁꯦ ꯍꯣꯏ ꯈꯣꯡꯉꯦ ꯑꯍ ꯌꯥꯔꯔꯣꯏ ꯃꯁꯤꯅ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯕ ꯆꯠꯂꯤ ꯍꯨꯏ ꯃꯔꯛꯁꯤꯒ ꯅꯪ ꯖꯣꯡꯅꯤꯅ ꯇꯣꯛꯆꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯕ ꯃꯐꯝ ꯑꯥꯗ ꯂꯩꯔꯦ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯑꯁꯤꯒ ꯆꯠꯇꯣꯏꯅꯤ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯩꯈꯣꯏ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯁꯤꯒ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯈꯥꯗ ꯀꯨꯝꯊꯔꯅꯤ ꯁꯤꯒ ꯃꯈꯥꯗ ꯁꯤꯗꯒꯤ ꯃꯈꯥ ꯀꯨꯝꯊꯔꯒ ꯃꯈꯥꯗꯩ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯌꯨꯝ ꯆꯠꯂꯅꯤ ꯂꯣꯏ ꯁꯝ ꯁꯥꯏꯗ ꯑꯇꯩꯁꯨ ꯀꯣꯏꯐꯝ ꯂꯩ ꯑꯗꯣ ꯀꯣꯏꯕ ꯆꯠꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯈꯔ ꯂꯥꯞꯄꯦ ꯆꯤꯡ ꯀꯥꯕꯗ ꯑꯗꯨꯝ ꯋꯥꯔꯦ ꯍꯥꯏꯅ ꯆꯠꯇ꯭ꯔꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯛꯄꯒ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯈꯛ ꯀꯨꯝꯊꯕ ꯑꯃ ꯂꯩꯗꯅ ꯅꯥꯟꯊꯅ ꯁꯤꯔꯝꯗꯣꯔꯦ ꯍꯣꯏ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯃꯐꯝꯗꯨꯒ ꯌꯧꯔꯦ ꯐꯖꯔꯕ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯤ ꯂꯥꯛꯑꯒ ꯐꯝꯕ ꯃꯐꯝꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯤꯒ ꯂꯥꯛꯑꯒ ꯐꯝꯃꯤ ꯎꯁꯦ ꯇꯤꯛ ꯑꯃꯅꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯎꯁꯦ ꯀꯌꯥ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯁꯤꯒ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯛꯏꯑꯕ ꯑꯗꯣ ꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯣ ꯑꯩꯈꯣꯏ ꯀꯣꯏꯕ ꯂꯥꯛꯏ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯁꯤ ꯎꯁꯦ ꯂꯩꯔꯝꯃꯦ ꯆꯥꯎꯗ꯭ꯔꯥ ꯁꯤ ꯎꯁꯦ ꯌꯥꯏꯐꯕꯤ ꯑꯗ ꯂꯩꯔꯦ ꯌꯥꯏꯐꯕꯤꯒꯤ ꯐꯣꯟ ꯑꯅꯧꯕ ꯂꯩꯈ꯭ꯔꯦ ꯇꯨ ꯂꯦꯛꯁꯤꯒꯤ ꯏꯁꯤꯡꯁꯦ ꯑꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯕ ꯁꯣꯝꯗ ꯑꯃ ꯆꯠꯈ꯭ꯔꯦꯗꯣ ꯑꯗꯒꯤ ꯁꯣꯝꯗꯁꯨ ꯑꯃ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯣꯡꯕꯥꯟ ꯃꯆꯥ ꯄꯥꯠ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯏꯗꯇ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯨ ꯁꯣꯝ ꯁꯥꯏꯗꯇ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯙꯕꯄꯨꯔ ꯂꯦꯛꯁꯦ ꯐꯖꯗ꯭ꯔꯥ ꯑꯩ ꯑꯝꯇꯪ ꯂꯩꯊꯣꯛꯀꯦꯀꯣ ꯃꯣꯏꯁꯦ ꯍꯤꯔꯣ ꯉꯥꯝꯂꯣ ꯅꯠꯇꯦꯅꯦ ꯇꯥꯌꯔꯅꯤꯅꯦ ꯑꯣ ꯁꯤꯃꯨ ꯄꯣꯁ ꯇꯥꯏꯉꯣ ꯀꯥꯀꯨ ꯅꯪ ꯀꯩꯁꯨꯝ ꯍꯥꯏꯌꯣꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯅꯪꯅ ꯍꯥꯏꯔ ꯂꯣꯏꯁꯟꯗꯣꯏꯅꯤ ꯑꯩ ꯍꯥꯏ ꯂꯣꯏꯁꯤꯟꯒ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯂꯣꯏꯗꯤꯍꯦ ꯍꯧꯖꯤꯛꯁꯨ ꯑꯋꯥꯡ ꯅꯥꯀꯟꯗ ꯀꯣꯏꯔꯤꯁꯤꯅꯤ ꯑꯣꯀꯦ ꯑꯦ ꯃꯌꯥꯝ ꯆꯦꯟꯕꯤꯁꯤ ꯃꯌꯥꯝꯗ ꯆꯦꯟꯕꯤꯁꯤ ꯅꯪ ꯉꯥ ꯂꯩꯕ꯭ꯔꯣ ꯉꯥ ꯂꯩꯕ ꯉꯥꯒꯤ ꯐꯦꯛꯇꯣꯔꯤꯅꯤ ꯁꯤ ꯀꯌꯥꯃꯨꯛ ꯂꯨꯅꯤ ꯃꯣꯡꯒꯣꯜ ꯄꯨꯕꯒꯤꯁꯦ ꯑꯗꯨꯗꯤ ꯑꯩꯒꯨꯝꯕ 5 ꯂꯨꯞꯀꯅꯤ ꯍꯥꯏ ꯀꯀꯥꯗꯧꯔ ꯃꯆꯤꯟ ꯍꯥꯏꯕ ꯁꯤꯗꯤ ꯑꯩꯒꯨꯝꯕ ꯀꯌꯥ ꯂꯨꯞꯀꯅꯤ ꯑꯔꯣ ꯂꯨꯔꯤꯃꯤ ꯁꯤꯗꯤ ꯐꯅ ꯋꯥꯡꯉꯤꯅꯤ ꯆꯤꯡꯒꯤ ꯃꯈꯥꯁꯤ ꯁꯣꯔꯥ ꯂꯩꯔꯝꯃꯤꯅꯤ ꯍꯥꯟꯅ ꯁꯣꯔꯥꯗ ꯊꯤꯡꯉꯤꯅꯤ ꯑꯁꯤ ꯃꯆꯤꯟꯁꯦ ꯊꯤꯡꯉꯤꯁꯦ ꯅꯨꯡꯒ ꯑꯆꯧ ꯑꯆꯧꯕ ꯈꯔꯤ ꯑꯆꯧꯕꯒ ꯇꯧꯔꯒ ꯑꯍꯟꯗꯩ ꯇꯥꯕ ꯋꯥꯔꯤꯅꯤꯗ ꯑꯩꯈꯣꯏꯁꯨ ꯎꯍꯧꯕꯒꯤ ꯋꯥꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯩꯗꯤ ꯏꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯆꯦꯛ ꯐꯥꯕ ꯂꯥꯛꯑꯝꯃꯤ ꯁꯤꯒ ꯉꯥꯗꯤ ꯄꯥꯞ ꯌꯥꯝꯅ ꯆꯦꯟꯈꯔꯦ ꯉꯥꯁꯨ ꯐꯥꯔꯝꯃꯤ ꯁ꯭ꯀꯨꯜ ꯐꯥꯈꯤꯔꯒ ꯑꯩꯈꯣꯏ ꯕꯣꯟ ꯔꯨꯇꯤ ꯂꯩꯇ꯭ꯔ ꯑꯗꯨꯏ ꯐꯪꯕꯗꯣ ꯅꯨꯄꯥꯅꯤꯅ ꯐꯪꯕꯗꯣ ꯑꯗꯨꯏ ꯕꯣꯟ ꯔꯨꯇꯤꯁꯦ ꯄꯨ ꯂꯥꯛꯑꯝꯃꯦꯕ ꯕꯣꯟ ꯔꯨꯇꯤꯒ ꯑꯗꯩ ꯃꯨꯔꯤ ꯇꯣꯉꯥꯡ ꯉꯥꯔꯤ ꯃꯤꯛꯁ ꯇꯧꯔꯒ ꯍꯣꯏꯗ ꯂꯦꯡꯁꯤꯜꯂꯒ ꯊꯥꯛꯑꯝꯃꯤ ꯉꯥ ꯐꯥꯕꯩꯅꯤꯅꯦ ꯐꯥꯔꯝꯃꯤ ꯅꯣꯡꯃ ꯉꯥꯈꯥꯝ ꯐꯥꯕꯅꯦ ꯉꯥꯈꯥꯗꯣ ꯉꯥꯃꯨꯗꯨꯃꯥꯏ ꯆꯥꯎꯔꯤ ꯏꯖꯪꯒ ꯀꯥꯕꯩ ꯋꯥꯅꯤ ꯑꯩꯅꯅꯦ ꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯆꯤꯡꯗꯤ ꯑꯝꯇ ꯑꯣꯟꯊꯔꯛꯄ ꯅꯨꯡꯉꯥꯏ ꯑꯗꯨꯒꯩꯗꯤ ꯄꯜꯂꯤ ꯆꯥꯝꯔꯛꯇ ꯍꯣꯏ ꯑꯗꯨꯅ ꯂꯥꯛꯃꯧꯅꯦ ꯃꯥꯃꯨ ꯀꯥꯀꯨ ꯅꯣ ꯑꯗꯒꯤ ꯂꯩꯁꯦ ꯁꯤ ꯈꯔ ꯂꯥꯞꯄꯤ ꯇꯨ ꯑꯗꯩ ꯎꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯨ ꯑꯦ ꯂꯥꯝ ꯐꯪꯉꯣꯏꯍꯦ ꯃꯃꯥꯡꯗ ꯐꯪꯒꯅꯤ ꯃꯅꯥꯛ ꯑꯅꯛꯄ ꯍꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯠꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯊꯝꯕꯥꯜ ꯃꯅꯥꯁꯤꯗꯅꯦ ꯈꯦꯆꯤ ꯆꯥꯕ ꯍꯥꯎꯔꯦ ꯑꯁꯤ ꯑꯁꯥꯡꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯈꯨꯟꯁꯤꯔꯣ ꯄꯨꯔꯧꯔꯣ ꯀꯩꯅꯣꯗ ꯑꯣꯗꯣꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯊꯝꯕꯥꯜꯅꯤꯅ ꯁꯤꯅ ꯃꯗꯨ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯊꯔꯣ ꯊꯔꯣ ꯃꯅꯥꯗ ꯀꯣꯏꯔꯛ
ꯁꯤꯁꯨ ꯀꯣꯔꯣꯀꯣꯏꯅ ꯑꯗꯨꯒ ꯁꯤ ꯁꯤꯅ ꯃꯌꯥꯏ ꯈꯥꯏꯕꯗꯣ ꯑꯣ ꯃꯗꯨ ꯈꯥꯏꯕ ꯑꯩꯅ ꯈꯜꯂꯦ ꯑꯃꯗꯨꯒ ꯁꯤꯒ ꯃꯥꯟꯅ ꯃꯥꯟꯅꯅ ꯇꯣꯉꯥꯟꯕ ꯃꯅꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯐ꯭ꯂꯦꯚꯔ ꯑꯃ ꯊꯣꯛꯂꯛꯑꯦ ꯈꯦꯆꯤ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯅ ꯍꯥꯎꯔꯤꯕ ꯃꯐꯝꯁꯦ ꯌꯧꯗꯣꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯒꯦꯠꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯎꯅ ꯂꯥꯞꯄ ꯒꯥꯏꯗꯣ ꯑꯃꯨꯛꯀ ꯊꯦꯛꯆꯜꯂꯤꯁꯦ ꯌꯦꯡꯉꯨ ꯑꯃꯨꯛꯀ ꯊꯦꯛꯆꯜꯂꯒ ꯁꯣꯝꯗꯩ ꯑꯃꯨꯛꯀ ꯂꯥꯛꯇꯣꯏꯅꯦ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯍꯟꯅ ꯂꯥꯛꯄ ꯃꯥꯟꯗ꯭ꯔꯣ ꯃꯐꯝꯁꯦ ꯏꯃꯥꯟ ꯃꯥꯟꯅꯕꯅꯤ ꯋꯥꯎ ꯅꯛꯀꯩꯒꯤ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯗꯩꯁꯨ ꯑꯐꯕ ꯃꯤ ꯂꯩ ꯑꯗꯨꯅ ꯌꯥꯏꯐꯕꯤ ꯎꯔꯒꯅꯦ ꯃꯥꯁꯦ ꯃꯤ ꯍꯧꯔꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯊꯝꯕꯥꯜꯁꯦ ꯍꯦꯛꯇꯤ ꯍꯦꯛꯇꯦ ꯍꯥꯏꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯁꯥꯡꯉꯤꯗꯣ ꯋꯥꯎ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯒ ꯍꯥꯏꯐꯦꯠ ꯃꯦꯆꯤꯡ ꯑꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯊꯝꯕꯥꯜ ꯀꯩꯅꯣ ꯊꯦꯠꯂꯤꯁꯦ ꯃꯨꯁꯜ ꯀꯔama ꯂꯩ ꯍꯦꯛꯄ ꯆꯥꯔꯣꯏ ꯑꯩ ꯑꯗꯣ ꯑꯩꯗꯤ ꯂꯩ ꯍꯦꯛꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯏꯐꯕꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯐꯖꯔꯦ ꯂꯩꯁꯦ ꯁꯥꯠꯂꯝꯕꯅꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯎꯝꯁꯜꯂꯦ ꯅꯪ ꯑꯗꯨꯅꯦ ꯗꯥꯏꯔꯤꯗꯒ ꯀꯪꯍꯟꯅꯒ ꯊꯝꯒꯗꯕꯅꯤꯀꯣ ꯃꯤꯡ ꯊꯝꯒꯅꯤ ꯁꯤꯜꯄꯤꯅ ꯄꯤꯕꯅꯦꯅ ꯌꯥꯝ ꯄꯦꯜꯂꯦ ꯍꯔꯥꯎꯔꯦ ꯈꯪꯉꯕ ꯅꯪꯅ ꯉꯁꯤ ꯄꯤꯔꯤꯁꯦ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯐꯪꯕ ꯂꯩꯅꯤꯅ ꯑꯗꯨꯅ ꯐꯖꯅ ꯍꯔꯥꯎꯔꯦ ꯄꯥꯈꯪ ꯅꯣꯏ ꯀꯜꯂꯛꯆꯧ ꯅꯣꯡ ꯆꯨꯕꯗꯨꯅ ꯑꯩꯈꯣꯏ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯩ ꯗꯤꯟ ꯐꯗꯣꯔꯛꯄꯗꯨꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯅ ꯍꯧꯖꯤꯛ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯔꯤꯛꯁ ꯂꯧꯗꯗ꯭ꯔꯤ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ ꯅꯣ ꯔꯤꯛꯁ ꯅꯣ ꯒꯦꯟ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯇꯥꯔꯦ ꯍꯣꯏ ꯁꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯒ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯦ ꯇꯥꯇꯥ ꯕꯥꯏ